Image TV yang bila bersingbu, tem kumar norem teram oksari, loina nasigi malu pau pijari. Lai kidraba India ki hana ki Prime Minister Parambi Indira Gandhi ki sam subrataruk suwa mapok kumon Kwame Ekta Dewas Palam Thoram nasi pangtokre. Relip kemta lai ba angang singi damakta one day event pangtokre. Kokomi Farmers Wing the Sinduna Lomi Singda Ningtam Maru Marang Sing Yentokre Loinana Sagang Dagi Atuba Matamda Central Force in Doctor Pikro Highway Wakat Mifam Satakre Hauzik Mapungo Paulo Virasi India ki Mapam Kudinga India ki Prime Minister Oirambi Laikidrabi Indira Gandhi ki Mapok Namit Asibu Kwame Ekta Dewas Haina Pangtok Nabugum Ngasi Manipur Pradesh Congress Committee na Senduna Congress Bhavanda Laikidrabi ki cham sultaruk suwa mapok kumon Kwame Ekta Dewas Thoram Param pangtokre Thoram aduda MPCC ki President K Mageshanra CLP ki Lusingba o Ibobi amadi CWC ki member Gaikhangam na President Chief Guest amadi Guest of Honor oina saruk yakhibaga loinana MPCC ki Office Bearer Party ki Lusingba Singh amadi Kanmikyana saruk yakhibaga loinana Laikidrabi ki Indira Gandhi ki mitamda Haikat Laikat Tamki Diwasasi Mari Lenana National Integration Sagat Nabagi Nahong Nawasaksu Lominaki Thorunga Mari Lenana Sale Pigi Lusingba Okram Ibovina Hai Santi Laitava Mapamda Sale Tungi Pibam Kedongweda Faroi Hen Henadum Soxilakani Manipur Semester and Benaso State Asigi Sale Tungi Pibam Soxile GST Senpam Zada Trama Pandagi Hena Komutpangam Kidre Haiba Pondo Kiba Laikravani Masi punamak lamdam asida thokliba irang asinani irang asina lamdam asagi miam awaba kya mayok nare maram maduna state lengak na irang asi waroisin porpa ngamloidraba werbadi sen ki mateng lauraga waroisin nama poroknaba hotna biu haike thadam henjala e waman he koine he hajari bi kari yengdana leiribno moi level dinga magana sort to biro akoi manipur leiba praja sing waman he akoi Hanadishu Shanti Pambani, Jishu Shanti, the Lagunaba Atubuda, Kona Biro, Senior, the Moina, State Government level, the Moido, where the Center the Labor Issue, Moisa, Manava, Sargarni, Center Gimati, Lauraga, Tuna, Masi Shanti, and the Lagunaba, the view, and the lady. Thoramadu Saruk Yakiba, MPCC ki President K Mageshandra da Paumising na Hangba Wahangi Pakum Pedana Hai Hausik Lamdam Masida Talk Liba Irang Sinamaram Oerega Tongan Mapam Singda Hangduk Liba Relief Camp Singda Thadariba Sanpam Sing Asida Usi Sangnabra Highway Singnaba Lady State Amadi Central Langak na Thadariba Sanpamga Tauthorpa Tabaka Sana Dabagi Mami Sound Tare Masi Congress Party na Pendre Thadakiva Lupa Crore Kayadu Kadaida Sinakibano Highway Mayak Singna Miamda Utte Haina Fondoke Masi Usi Sangapura Keruntaure, Highway relief expenditure se. Jata government Pileba or state government gets a card that is a libase. Masi Sweden Usi Sangan. What the Hanas High relief lady material Adagi Masigi Shariba Yung Akoigi temporary hardising hair. Masi Akoi contract basis from the winner. Salabatawi, the medicine Tanate, political party, Mam Tanate. High the expenditure, see, Masi, Equi, Masi Lam, Sinagani, High Yam Town Topa Todo Amada, Nasino Til Pung Aniga Makairom Tabda, Impal International Airport Matakta, UAV Dronama Pyrga Labor Tenavagi Airport Asidagi Packet Katavamadi, Amasung Airport is the Tarkatava aeroplane Kaya Tabamadi Pakapangam Kidre, Hairi.
ngasi Kolkata dagi Impal tamna pairakpa Indigo Airlines ki flight number 6E 275 ama nungthili pung ani tabda Impal airport ki tanaba radar air trailer lobda UV drone ama pairaga leiba thengnabdagi landing tawung amdana hanke nungthil pung ahum lom tabda Impal dagi Agartala paigada airlines ki flight number 6E525 su pahet pangamdana leike hairi hairiba posak ani adu ngasi numidang pung taruk kami nipurom helakpada posak amadi kapthakre amana matomta takre hairi masina maram oraga airport authority amadi police na high alert laikre hairi makhatana athengmada delay tawriba flight ahum madu su paikre aduga mapali flight amasu thengna thunglaki hairi District Sports Association DSA Kaksingi Sanabung Sibu Matam Sunaba Monga Sangut Saganaba Amadi Kaksin Katil Sibu Masak Topa Katil Ama Ohenaba Sangut Sagatnaba Nasi Kaksin ASG MLA Magnabam Rameshwar Amadi Wagwa ASG MLA Usum Devena Kaksin Municipal Council Executive Officer L Romesh Amadi Manipur Police Housing Corporation Engineer Singh Yauna Koin Satuna Yangsin Craig Thaupu Singh Amadi Mute Singa Paminaduna Sangut Saganabagi Matang da Wari Shanaki Wari Shanabaduda MLA Anigi Makedagi Lakadriba 2024 Paugi Manunga Sanabunga Sibu Matamga Sunaba Masak Tokpa Sanabung Ama Oinaba Sangut Sagatpa Hogani Haina Tazo Peki Hiramasi Matang da Wawa Sigi MLA Usam Devena Pondropada Kaksing Miamna Kaksing da Matamga Sunaba Stadium Ama Tamba Pambagi proposal Levena Desi Kaksingi Sanabung Sibu Sengutuna, Matam Sunaba, Sanbung Ama, Ohenaba, Sengut Saganaba, Kaksing SG MLA Manam, Rameshwar Puna Honari, Lakadri Basahi, English singing a Suna Kunmari Power in Manunga, Sukso Sweden Saba, Honaba, Honazage, Hike. The Su, we study Mama, Tamba, Pam by Petare, was given Matama Sunava, we study Mama Tamna, Kanna, we proposed to it. At the high of Posi, Mayamasu, we kept the Matak, we never semester. Amubi Lakanama Tamubiram, Aduga, Hyber, the Shake of Singsi, Soider Maki, Hyber Finsi, the Zoo, by 2024 Bogiman, the D, by Sugar Soidana, Steps Haba, Holobidota, Rebel MLA Kaksingi, a Maru Zaramso, a Shaman, the Kanda Honakanda, I am the situation of the Puton to Bidota, you will again. Tungda Kaksing Ketelgi, Pibum Yankshilana, Kaksing ACG MLA Magnum, Rameshwan upon Kibada. Wagwai ACM di Kaksing ACG Manungda Layriba Kaksing Ketil Ase Matang Sunaba Modern Market Ama Ohenaba Sangut Saganaba Ngasi Yangshin Javani Wagwai Madi Kaksing AC Anigi Miamgi Apambagi Matung Ina Sagadaba Market Asina Assembly Constituency Ani Asigi Miam Kaktadanatana Akwe the Layriba Hyanglam Sugnu Sandel Amadi Technopolgi Miam the Sukana Pigani Market Asibu Sanaba Handiki Financial Year Sida Hapnava Minister Kanan Lakpagi Damak, Simister Bu, Kaksing Amadi, Wagwai, Sigi Miami, Mount Silaga, Tagatpa, Pondok Sari, Kaksing Katel Sida, Sagadariba Market, a sea, Kayam, Chawba, Madikanam, Mongi Market, Sargadi, Miam, the Hena Kanava Pigani, Loinana, Mapamase, commercially, economically, vibrant, Oiba, Manipur, Gi, Mapam, Ama, Oinaba, Kana, Honazari, Hike. Hangna, Honorable Chief Minister, the Habirubada, Masi Hanaki, financial year. Masi program hapona harpadagi koi mababasi yengalak sabani housing police housing gi engineer singna koi executive officer Kaksing municipal council ga punna yenga kanda mafam sida kaya yamna chawba karamba mongi market saragadi public ta faida kana ba hena pangani adu mafam asi yamna vibrant oiba commercially koi economically vibrant oiba mafam manipur mafam da bohenna ba koi onazari aduna oza samdiben amadi ehangna Oza Samdiben is Mochilaga, Manipurgi, Luchingbo, Vidiba, Honorable Chief Minister Tamu Birendu. Kimatic Tagapo Chari, Pragagi, Makedi, have opened Haraga. Manipur Pongiba pauses in the Nasi Ponkiba Pau Amada IGR South Key Statement Amada Kaksing the Ladiba Relic Camp Singo Aran Baming Amada Uhana Bahonaba Wahi Camp Sing a sea Lalhubas Singi Training Center or in Uhunbabu Kaksing the Hangliba Relic Camp Singi Organizing Committee na Akan Bomo condemn Tarokli Loinana Nasi Powder Kaksing the Ladiba Relic Camp Amatada Village Volunteer or in a Training Tokibus Late Nasi Powder Relic Camp Singa Inmate Amata Kanagumba
UG group natraga lanai mioi amada sinakhibasu leite aduga Technopol da leiba Assam Rifles da surrender tawre hairiba mioi manga adu relief camp sing asiga karigumba makhal amatagi mari leinade haina Kha Manipur College relief camp Kalayan Ashram relief camp Kongoi relief camp Indo Stadium relief camp amadi YM High School relief camp ki organizing committee na punna khoyak pidun thorokpa serol amana fongdorok le May ahumdagi haurukiba irang na maram oiraga Imphal gi tongan ba mafam singda hangdokliba relief camp singda sangrafam lawdun lariba sahi ahumdagi nipan phawbada lariba angang singi damakta nomagi oiba event ama GP Women's College gi Central Hall da pangtokre GP Women's College amadi Social Welfare Department Government of Manipur ani gi miyeng makhada GP Women's College gi Home Science Department na Mother's Care Children Hospital and Research Center Imphal ga punna kosemna duna senduna pangthokiba thoram aduda Dhanamandri University ge BC Professor and Rajmohan Singh na chief guest GP Women's College ki principal loinana Dem Yogi School of Social Sciences ki Dean Professor Tampasna Rajkumari na President Dem College of Science ki principal loinana Dem Yogi School of Science ki Dean Professor M Bhumeshwari Devi amadi Mother's Care Hospital and Research Center Sangwalgi Chairman cum Managing Director Dr. Kumantem Ratan Kumar Singhana guest of honor oina saruk yakhe Tharumga mari lainana chief guest ki warol perduna DMU gi VC Professor and Rajmohan Singhana hai mioi ba haiba aikhoi gi wakhalon ase yamna hongdok hongjin nai awaba kyamarum ama thengnargasu karigumba nungaibagi thodok kharana angang singbu positive oiba wakhalon da purakba yamna darkar oi ngasi aikhoina ngangliba akhoina nangliba awaba se tungkoina Thenagada banate aikhoi punamak amatoina punsinduna lingjen manana mangnomda satminnaduna honaminasi ngasi angang sing gidamakta pangthok liba thoram sing asina makhoi gi nungaijabada saruk yari haike Mioi ba haibase aikhoi gi mindset chi changeable oi wai ema tarubadagi natraga episode mu urubadagi thodo amagi urubadagi mioi gi mindset si change to ya ba pot am oi banina awaba Tengregesu unsisi nungna nungni manga laki ini habis wakalon da angang singsi ya digi wakalon de positif mindset da lahan da ka wai Haukiba November 3 ta Imphal West ki Kangsup Singkhongda kuki khulai paib singna nongmei kapsilak padagi laikan nabangamdana haukiba tha August nakbigani tha sigi 3 ta laikhidrabi Laisonbam ongbi khwairakpam abimchagi Si Haksang JC amadi imung manungna laukibaga loinana aroibe mathomangam pangthokre misi asigi matang sengkhiba JC ga ngarang Manipur gi Chief Minister ga wari sanarba matungda yanaba porakpadagi laikhidrabagi haksang lobada yanakhiba gi matung inna ngasi JC imung manung amadi miyamna Rensmok tagi Laichonbam ongbi khwairakpam abimsa aroiba mathomangam pangthoknaba lobalaki Rensmok ta Haksang lobar lakhiba JSC gi ko convener and bovina paumising da hai JSC na ngarang lokhiba warep amadi thamkhiba demand sing mayek sing na semester da thamlam khi loinana hairiba demand sing adu numit humni phawbugi manungda lengakna thabak to ontok tabat targadi miyam ga loinana khongjang sangsin gani haina phongdokki अखोगी इविक्शन तौगदबा मयाम अमा अदुगा हुजिकी ऑनगोइंग प्रोसेस ता लेबा अदु हुजिक बीजेपी लेड गवर्नमेंट गी ओइबा कैंपेनिंग अमा ओइबनेना अदुगु मदु माई अपाम थोकपनेना मदुदी याम माना हराउना मदुगी अखोइना पिगी पॉइंट मयाम दुदी ngarang JC ga thangजगी पॉइंट दुदी माना यामना मोस्ट वेलकम हाइना हाइरागा माना अदु मयाम पामजबा म ओइबनेना मदुददी अथुबदा थबक ओंथोरकनी हाइबा थाजै अदु अखोइ विदिन 3 डे थाइ नुमि हुमि थाइ अदुना नुमि हुमनि सि बानुंदा अखोइ करिगुंबा थबक ओंथोरकपा तरुकता तारगदि अखोइ अदुगी मखा ताबा अखोइ जेसिनि एजिटेशन लॉप्शन जथजगने हाइबजि मथम जै laikhidrabi abimsagi haksang leron channaba porakpagi lambida miyamna laikatuna ikai khumna botki loinana arambai tengol gi thomi singsu maki leron chanpham mafam phawba satuna saruk yaki laikhidrabi lechonbam ongbi khwairakpam abimsana sangrapam lawduna lerakhiba phayeng high school da hangliba relief camp ta maki haksang poraktuna relief camp gi inmates singna aroiba bidai piwa loinana laikatuna ikai khumna basu otke
Senior Writers and Playwrights Forum Manipur CWPFM na Senior Jain Manipur Dance Academy gi auditorium da saknai raba aiba manau iba sumang lila manga gi apun balarik thawai manga amadi high school khoyak pam na iba drama ani gi apun balarik satki chanakhi drabatu da haiba larik ani ase hauno bi matung ina ngasi phongkhre ngasi gi thoram aduda Manipuri Language Advisory Board Site Academy New Delhi gi convener Professor Rajan Toijamba Amadi School of Humanities Manipur University gi former Dean Professor Nahakpam Arunana Athoiba Mithunglen Singh Amadi Thoromapu oina saruk yakhi ngasi thorom aduda Site Academy Translation Award Salam Tomana high school khorakpam iba satki satnadrabaduda Amadi Dr. Morangthem Priyobata former principal Impal College da Manau iba thawai manga hariba larik ani asigi matangda wa ngake District Horticulture and Soil Conservation Bishnupur MoMA Amadi MIDS Government of Manipur na sponsored Toruga Kokomi Farmers Wing na Sinduna Wangu Nautakong Mamang Laikai Community Hall da Farmers Awareness Program cum sits distribution gi thoram ama pangtokre thoram da Kokomi Farmers Wing gi convener Kontozam Thoiba Maitei co-convener Syam Kuman co-convener AB Ilangbam, co-convener and Irabot, Assistant Horticulture Inspector Bishnupur District B Premananda, Gumbi Kendra Progressive Farmers Association gi and Ibobi Singh Minority Farmer gi President MD Sanaimana Athoiba Mithunglen Singh oina saruk yaki Thorongga mari lainana Kontozam Thoibana hai la namaram origa thabak supam nompham khangdana chanaba puthokpa ngamdana leiba mioi singna thengnariba awawa sigi kharda oribasu koknaba pandamda mafam da satuna Kokomi Farmers Wing na Horticulture Department ga khusam naduna sit sing distribution tawbagi thoram ase pangthokpani land ase loikhiba targasu sothaduna leiba senilon ase phagatnaba honaba changi aikoina bijariba polam sing ase thabiduna pothok kharda oribasu pothoknaba honaminasi haina phongdoke migi makha sugumba london sigi miyam si karnai torga similon gi phagatna bidamta karam ba area da karam ba silam da mai onji olaga miyam si phagatna sigi amati lo sugumba da mi thamaga sinja ki awar paliba sinja ki awar pasi leitanu bidamta ikoi kari mi sangam de to biya da wakhal lon sigaluna miyam phunumaka tana tinaraga ikoi leiba masai samjapiba mangalibba tahalibba tungdo ortalo karna bidamta phaiba thorom singje samsan jabori AV Langlam co-convener Kokomi Farmer Wing na hai lan asigi manungda sakhawgi lansu amani National Highway singdagi sanaba ngairaga laisi haibra pikliba isa singna sara henbada karib phawgani khangminasi maramaduna mipal tangdaba lamdam ama oinaba honaminasi haiki Syam Kuman hai hojik laukta phoboi mai thabagi thabak sathraibasi yamna phatte tawbiganu kanagumana phoboi mai thabagi thabak ase tawmlabadi logi mating lauduna serak pigani haike Punjab ki Jalandhar Thasigi Mari Dagina Taruk Phawda Pakiba Anishwa National All Martial Arts Championship ta Saruk Yaduna gold medal tara silver medal taruk Phanglutuna Manipur mai Purakrava Sanaroi Singh Kung Fu coach Thangjam Santi Kumar Amadi Priya Kumar Yumlem Bambu Taramna Okpagi Throm Amangasi United Friends Library and Club na Sinduna Lamboi Kona Khongda Leiba Club Asigi Office ta Pangthokre Thoramga Mari Lainana Club ki President Dr. T.S. Devendra Kumar na hai championship asida ojani na lusingduna Thangjam Santi Kumar gi hangliba martial arts center asidagi saruk yaruba amadi deba ki mai porokpasi lamdam asigi oina saphok saningai ni makha tana center asidagi ahen ma sanor sing puthoktuna hena mai pakpa center oibeda natana lamdam asigi mai hena purokpa nambo oisano haiki Thoromadu da saruk yakiba Kung Fu Master Thangjam Santi Kumar hai Sanaroi Singh asina championship asida saruk yanaba honabada awaba kay mayok nei adubu Sanaroi amana mai paknaba honabada mama mapa singi achobu thodang lei
Maram asina sanoi sing asina championship asida medal lorpagi credit asi mahakna maka seminariba kungfu master Piro Kumar Yumlembam Ibotombi amadi sanoi singi mama mapa singda peningi mahaki center Manjuria Kungfu International dagi satliba sanoi sing asi willpower yamna kanmana masana sida mai pak na saruk yaba ngamne South Africa gi Darwanda Pangthokpa World Martial Arts ki workshop ta India dagi mahak masa yaruga miyoi ohum saruk yaruba adudasu Commonwealth Games ki president na award amasu khusinaraki team masina championship asigi team championship ki manasu phanglakhi haike Aku sangat teratur cepat saja teratur mau medal lor pasida bagi masih kedisi kenapa tu apa? Si sana bagi aku ye sana rosing se pangcana sana rosing atau garjan sing ham dekredit pini maram de garjan sing na help program dari angang je platform ham re garjan sing kita pini ani sudah trainer smart food trainer to bagi kata apa itu tumbi roger pe kumar mo je pini ai na tapi journey ada gitu mau kerja sahur pergi changing lakpa sampai sudah tu kerja tu kena cenjak kena beri na tu mangang ni jadi tu aku kisah lagi sekali bah orang sejam na masa kan bahaya kerja punya kan bahaya kerja mungkin tu ngamno besar ni hai tadi ada nesen juga sana betul dah nutte hai tadi sana betul. Hau kiba November tahun dagi hauna sagang leba han PY college oramba mafam masida central forcing thamgani haiduna central force lakpa horakpadagi sagangi akoiba mafam singda khundariba maitei pangal sagangda khundariba kom jati sing yauna wangu sagang kumbi terakhong sabal hautak naudakhong wangu sandakhong khojumantabi laingokbi sairel mangjing Pombikok wangu haluf ithai laikhong yauna tongan ba mafam kya dagi lakpa ima maira paibi singna nongju nuksa khangduna ayu nungthilgi matam amade ahing yarektuna wakat mifam phamlakpa ngasi ga thana numit tren surakle khongjang ngasi gi saruk amoina ngasi su sagang bazar da command and control committee women wing saido sagang ko maira paibi sagang Borayan bi maitai pangal maira paibina sinduna sagangda central force thambiganu haina wakat khongjang sangsinduna kholau kaya su laukre wakat khongjanga duda amkil gi president lorembam ngangbi anul bisnupur district gi president lorembam pramo anul gi secretary mongjam anita amadi tongan ba nupi lup singi ima sing kaya su saruk yakhi khongjanga duda saruk yakhi bi sagangdagi hobism dayamati kobi amana hai Irang leitaba sagangda central force thamba yaroi sagangdagi atuba matamda central force laptok pikro central force thambidaba yade hargana sagang bazar maning kuki singna leiri mafam masida oina thambiu kuki sing taktok pikro sagang bazar da manama sing yolaga hingjariba aikhoi se lan asina pot yonpham khangdriba thabak supam khangdana riba mayama sei manipur government na khambidriba karigeno aikhoi bu sikro haibra hainsu mahagna pendaba phongdoke Sahi asigi megi tang ohum dagi hauduna state asir thok diba lan asina maram oirega lajendra Imphal iski nongada da leiba CSC da hangba relief camp ta phibam relief camp ki phibam masi lamlai SC MLA khongman tabam ibom sana hakthengna satuna yangsin baga loinana inmet singda bungmen pangmina kre sombungi SDO TH Surma SDC Gyandip Rajkumar Lamlai Kendra United Club Peace and Development Committee ki President Ngasam Joy yauna tongan ba miyoi kayasu saruk yaduna pangthokiba thoram adugi matangda wangaladuna MLA Khoman tabam ibom sana hai miyam gi damak lengak leiri
थोकलिबा लान असिना मतम खरा युम थादोक्तुना लेइरबसु अथुबदा इसा इसागी पोनोफम लमदमदा हंजिनबा लेंगाकना होनरी लेंगाकना होनरीबा खुनिमक मयामगी याइफनमगी दमक्तनी रिलीफ कैम्प असिदा लेइबा सिंगना मथौ ताबा वाफम सिंग लाखम मतमदा पाउ पिबिरओ फिबमना मतमना यादबगी खुदोंसादबा सिंग अदुक मायोकनबनी मायोकनरिबा खुदोंसादबा सिंग कोकननबा अखोय खुदिंगी थौदांग लई अखोय मसेल अमना तौबा अफबा थबक्ता अमना सवत मिनसे हाइके थौबाल ओक्रमदा लेबा लक्ष्मी टाइल्स की प्रोप्राइटर असेम टोमबा यूनाइटेड स्पोर्ट्स डेवलपमेंट एसोसिएशन USDA हाउखा ममांग अनिना खुसमदुना लेकाय अदुगी अहल ओरबा मियोई मरफुद्राग मंगादा निंगथम खुदोल ओइना ब्लैंकेट अममम खुदोल तंबगी थोरम अमा ngasi हाउखा ममांग कम्युनिटी हॉल दा पांगथोखरै लक्ष्मी टाइल्स की प्रोप्राइटर्स ओइबा हाउखा ममांगदगी असेम टोमबना महाकी अपोकपा असेम थारो सिंह अमदी अपोकपी असेम थंबाल असम देवी की मिंगदा ngasi खुदोल सिंह असि तंबनी थोरम अदुदा वांगांग ngangbada asem tombana hai laikhidraba ma ki apokpa amadi apokpi ani bu niksingbaga loinana makhoi mingda laikai asigi ahal singda karingma khudol khara tamjage haiba pungda faruk padagi ngasi khudol tambagi thorom asei pangruk sabani ahal singa sibu lai khurumba brindavanda puge haibagi wakhal su thamjari masisu mapuna thaujan bi oisino haiba wakham su mahana phongnoke thoramatuda handak lauthokkiba bosemna loba class 10 gi exam da mark wangna phangduna mai palak khraba हाउखा ममांगी माइरोई मंगादा असम खुदोल पीदुना पुनिंग थगोतखे कैराव केंद्र की मनुंग सन लेबा कैराव मक्तिंग जीपी वार्ड नंबर 11 दा कैराव केंद्र की MLA लौरेंबम रामेश्वर की मियंग मखादा 6/17 पोलिंग असगी मेंबर नॉमिनी अमदी उरुप सलानफम यूथ डेवलपमेंट कमिटी की प्रेसिडेंट MD इम्तियाज रहमान सिंधुना पोलिंग असिदा तंगु लेतादना लेदिंगै मरक असिदा अवाब सैथेंग फंगलबा कना लेजद्रबा लुखराबी सिंगदा निंगथम था न लाकपदा ngamjaba khudol pot piduna makhoibo pungning thagotkhre khudol pot pibagi throm aduga mari leinana MT इम्तियाज रहमान ना aigi mi gi khaiduna solaba ahal sing amade कना लेजद्रबा सिंगदा कथोकपगी इसेल असि तुंगी जेनेरेशन दसु मतौ तमजाहौनबा हाइबसी अखोई खुदिंगमक की अमदी लंदम असिगी यूथ सिंगना तौहम थोई हाइके nasi arambai tengolna kasars cancer center and research center silsarga khusamnaraga voluntary blood donation camp ama north east academy lakipur kuno kasar asam da pangthokre MDC ki chairman mutum rina singh na ribbon kaktuna blood donation camp adu hodokhi thromadu da saikom komlakant singh social activist mutum rina singha chairperson MDC Dr. Somnam B Barbhuya in charge and medical officer blood center Kasar Center Hospital and Research Center Silchar Kalyan Chakrabarti founder member Kasar Cancer Hospital and Research Center Silchar K Anita ZPC Leshumbam Rovindro Vice Chairman Lakipur Municipal Board Konjengbam Aruna Devi President All Assam Manipuri Women Merapaibi Coordination Committee Irungdam Vinod Pothar Oza Amit Das Ward Commissioner Laitonjam Nandikishore Principal North East Academy Amadi Oinam Bidit Member na Mapam Mapu Atoy Mitung Amasong Ikai Kumnapam Werba Mitung Sing Oina Daisapam Ki Mitung Sina Magi Wapam Tamlidana Arambai Tengolna Asigumba I Dan Tawi Kempama Pangtokpa Asida Tagatpa Pongdoki Tungdasu Lup Asina Miam Yak Tabak Thorum Kaya pangthorokpa ngambu oisano haina yaipa thaujal peki mioi chahumukna saruk yakiba blood donation camp asida mioi marfuga humdoina I dan tauke apunba sinmigi chawkhat thoranglup ASCTL gi mangaraksuwa foundation de hata golapati land number 8 ta leiba loop asigi office ki conference hall da pangthokre thorom hodokpada me ahumdagi thoklibat
irang asida thawai na pontha pi khraba athoba thobi singi mafam dasu foundation day thoram asiga mari leinana hailei katuna awaba phongdoki thoramgi president member sing oina daista loop asigi advisor oiba social activist Dr. Kiran Yandrembam Posangbam Sonamani social political activist loinana social worker RK Joychandra Tokpam Naubi Ibemsa Hairang Konjam na thoramgi mapu oiki thoramgi nungi warol peduna loop asigi president su oiba oinam inau devina ngasi lamdam asida sinmi singna thengnari ba awaba kaya asi imat asigi maraktagi sinmi ama oirigasu karamna miyam lakta marik mahau thokna iromdom lepsaba ngamgani haina khanba yamna darkar tai khanduna thamada lupa tara khaina duna hodok chakhiba apunba sinmigi chawkhat thorang lup ase ngasidi sahi manga mapung pharak paga loinana hojik apunba senpham lupa lakh tara subangam lei hairiba pumba se nomagi sura nomlaga sara tanduna imung manung pujariba marup mapang singna aikhoi puna himinadaba yade haibagi wakhal ga loinana hodokhiba lupa tara khaina duna member oibe sing nasu masa na lupa lising amum puthok saduna hairiba sel sing ase tungsinduna semba horkiba loop ni loop asigi makha taba pandam oina lising ani sumna kolumdoi asidagi hauraga karbar taujariba amadi karbar mai paknaba kanna honariba sinmi singda atuba matamda lupa lising yankai gi sentang oina khangalaba member singda atuba matamda pinabasu sem saba loire haina ngasigi foundation day ga da saruk yakiba sinmi meyamda thajaba pk Thromasiga Mari Lainana Loop Asigi advisors who are social activist Dr. Kiran Yandrembamna Ngasi Lamda Masida talk live Irang Asida Maram Orega Tungi Mirol Damakta Equina Kari Pep Lowa Matautai Kari Toromba Matautai Equi Karamna Amadi Karamdona Inimdom Lepseva Ngamnaba Hodesige Kanbusu Matautai Haiki Socio Political activist Posamam Soramanina Hauzik Lanjena Duna Relic Camp to Lady Singna lupa lakh tara henbagi pochai saduna mapalamda foreign country da thai hariba si da apenba asida ahenba sentang pitaduna support tobiba yamna mathau tai haiki sinmi haibasi thabak masa amadagi hauba ngaktani adubu aikhoigi kok manungda lotru leiba wakhalot kaya si puthokuna yamna puthoksaba yamna darkar oi hainasu magna makhata na phongdoki All Manipur United Clubs Organization Amukona Paring Naina Satrakpa Way Forward Campaign ki saruk ama oina Impal West District United Clubs Organization IWDUCO gi Makhada Sinamai to Lilong United Clubs Organization SLUCO amasung the United People's Welfare Association UPWA Lunana Langtawal Kunja Awang Lekai Maria Pabi Welfare Association ga kusam naduna ibudo pakhang ba community hall da ngasi nungthil Pung ani taba matamda PH Nandoluang President Amuko K. Seramani President IWDUCO amasung Laisam Joy Maitai President the United People's Welfare Association President members in Oiduna Pangtoki ngasi campaign asida maruoiba wanglo ina Pulindro Konsam Chairman Committee on Human Rights Kohor PH Nandoluang President Amuko Laisam Krishna Chandra Secretary Publicity Amuko na Sarugyaki Thromasida Gojam Santos Secretary Organization Amukona Campaign Asigi Nungi Oiba Warul Piraduna Hodoki Lenana Campaign Asida Hosik Werekliba Pium Asiga Mari Lenana Muibagi Hakka Lainaba Marigi Matanga Pulindra Kwansamna Miam Yamfamda Tamduna Kananeki Amadi Nasi Amukona Paring Nine Satrakliba Way Forward Campaign Asibu Mai Pakhanduna Tumkoiba Solution Poroknaba Honavada Maikei Somna Hena Tawai Yauna Honamasi Haina Tamki Magna Makatana Ponokibada Kanglu Purup Gayana Se Sangraba Matamdagi Nuksi Sana Leminariba Punsi Marel Ase Ngasidi Kaibung Tahanaba Sinba Tausil Amana Tangdu Leta Daba Pivam Amada Tamle Pivam Sing Asidagi Kananaba Ekoi Manava Agenda Amagi Makada Punna Kongjang Sangsi Minasi Haiki Laisram Krishna Chandra Secretary Publicity Amukona Bharat ki Prime Minister Pisin Kiba Memorandum Aduda Yawa Demand Nipan Adugi Matangda Marik Sumna Miam the Tamki Amadi
डिमांड सिंह असिबु ममुताना मनपुर मियामगा खना नैनरबा मतुंगदा डिमांड सिंह असिबु थबक ओइना ओंथोकनबा थौदांग लौमिनसी हाइबा वाफम थमखि अरोइबदा ऑल मनपुर यूनाइटेड क्लब्स ऑर्गेनाइजेशन अमुकोगी प्रेसिडेंट पी एच नंदो लुवांगना हौजी हौजी मणिपुर ओरिबा फिल्म असे करमना ओहिलखिबनो करमबा खुजिल थौरांगनो कयाम कुइना इरांग असि लैखिनी भारत लेंगाकना यामना थुनमक इरांग असि करिगी खामद्रिबनो अदुगा आइन काइन संगसी लंगलेबा खुलाई पाइबा कुकी लालौसिंगना हेना मपांगल कनबा मानबा मोंगदा तत्तना लान काहौरिबगी मरमसिंग असिना करिगिनो हाइबा यामना कुमना नैनदुना थंबिखे मीटिंग की अरोइबदा ngasi कैंपेन असिदा पुलिबा मियामना अमुकोना थमलिबा डिमांड निपान असिना अमत ओइना एजेंडा ओइदुना खोलाउ लाउमिनबा अमदि तुंगकोइबा सोल्यूशन अमा पुरुकनबा होनमिनबा हाइबदा असेतबा फेरेप लाउमिनखि बिष्णुपुर डिस्ट्रिक्ट फिशरी ऑफिसर डीएफओ ई रामेश्वर की ट्रांसफर ऑर्डर हदोकपिउ करिगुम्बा हदोक्तब तारगदि लमदम असोमगी फार्मर्स सिंगा अकनबा खोंजंग जंगसिलगनी हाइना थांगा वांगमा स्टूडेंट्स वेलफेयर एसोसिएशन लेंगाक अकनबो वफम थमलकले ngasi manipur press club ta pangthokpa pawinfam amada association asigi president tongbram jiten hai chaliba sai asigi angan basarukta elangbam rameswarbu bisnupur district ki fishery officer oina hablakibani adubu haukiba tha october da mahakpu transfer taunaba order tholakpagi matangda order adu kakpinaba haijurubadagi order adu state tauki masi matungda tha asigi nabe matra teta amuk mahakpu transfer taunaba order amuk tholakpa asi pende masi लेंगा की ऑथोरिटी ना मियंग संगबिदुना महा की ट्रांसफर ऑर्डर से ककपियो एलांगुम रामेश्वर डिस्ट्रिक्ट असिदा थबक पुरपदगी गामी कयागी याइफना बहनरक लिबा असि मखाताना असुमक डिस्ट्रिक्ट असिदा लहनबियो हिरम असि मतांग दा सेमिस्टर ग उनदुना पेंदब कयागी मतांग दसु वाफम कयांग असि उनदुना थरमले लोइना तकमु एक्सपेरिमेंटल फिश फार्म असि असुकी मतिक मोसिलकपना मरम ओइरगा लमदम असोमगी मियामना थेंगनरिबा अवाबसिंग कोहनबा लैबा पाट असिगी फुमसिंग नुमित हुमनीगी मनुंगदा सेंगदोकपा हौरगनी हाइबगी थाजबसु पिरकले लोइना ट्रांसफर असिगी मतांगदसु येसिनगे हाइबा वहम थमलखै हाइबा ऑर्डर से कपिदबा तारगदी लंदम असोमगी मियांग लोइना फार्मर्स सिंगा खुसमनदुना अकनबा खोंजंग जंगसिलगनी हाइखे अखोइन होजिक अप्रूव तौजरिबा अखोइन पामजरिबा ई रामेश्वर असिबु बिष्णुपुर डिस्ट्रिक्ट की डेपो ओइना पुबिरक्तबा थंबिदबा तारगदी अखोइ मणिपुर लेरिबा फार्मर सिंग अमदि फिशरमैन सिंग खुसम नजरगा मखल मखा कया खोंजंग सिंग चंगसिननबगी थौरांग सिंग अखोइ लौजरगनी मराम असिना अथुबु मतमदा लंगा असिना ई रामेश्वर असिबु बिष्णुपुर डिस्ट्रिक्ट सही खरा लेना थंबिदुना गामी सिंग चखत थौरांग तौबदा मतेंग पांगबिउ हाइदुना ngasi सिंग मोखुम सिंग असि थंजरि उत्तराखंड साब टनेल की सरुक खरा किंथकी टनेल मनुदगी लथोपंगमदन लरिबा थबक सुबसिंगी चिंजाक अमदी दरकार ओइब पोलम सिंग असि अयुक्ता ऑथोरिटी सिंगना अचौबा डायमीटर पाइप सिंग सिनदुना सप्लाई तौकी नितिन गडकरी अमसों उत्तराखंड से मिनिस्टर पुष्कर सिंहा धामीसु मफम अदुदा सतुना थबक सुअमियोय निफुबु कन्नरम संगसिलिबा रेस्क्यू ऑपरेशन की थबक सिंग यंगसिलखी रेस्क्यू ऑथोरिटी सिंगना सिल्कियारा टनेल की सिंथक्ता लंबी अमा सेमलगा मदुदगी थबक सुबसिंगी मनाक यौनबा वर्टिकल ड्रिलिंग तवदौरी मिनिस्टर गडकरी हाइकिबदा ऑपरेशन असिगी अहानब थबक्ति मियोसिंग अदबु कनबनी मिनिस्टर गलोनेना रेस्क्यू ऑपरेशन की थबक सिंग यंगसिली प्राइम मिनिस्टर्स ऑफिस तगी सीनियर ऑफिसर सिंगसु मफम मदुदा लाक्तुना यंगसिलकी हाइरी यूनाइटेड स्टेट्स इजराइल अमसुंग पैलेस्टीनियन मिलिटेंट ग्रुप हमासना गजादा फाजिन थमलिबा नुपी अंगासिंग थादोलगा सथरिबा लान अदु नुमित मंगानी लेपदा यानबा अमदि लैरे हाइरी लमाई तरुक पानबा यानसेरदा इरिबा अदुदा होस्टेज यांखै नत्रगा मरुदगी हेनबसिंग अदु पुंग कुनमरी की ओइबदा थेंखांग नाइना थादोकपा अमदि नुमित मंगानी लान लेपा याउरी अदुमैनमक वाशिंगटन पोस्ट न पीरिबा यानबगी वाफम अदु अमत लैते हाइना इजरायली प्राइम मिनिस्टर बेंजामिन नेतान्याहुना अमदी यूएस ऑफिशियल अनिनदी फोंदोखरे यूएस इजरायल अमसुंग हमास की मरक्ता वारी सानखिबा अदु काटर की कैपिटल दोहा दने हाइना अरब अमसुंग अतै डेवलपमेंट
डिप्लोमेट खरना हाइक्रे अक्टोबर 3 हमासना इजराइल की मथक्ता लंदादुना यामद्रबदा मियोय सनिगे निफोबु फाजिंदुना थमलखिबनी हाइरे हौजिक अरोइबदा मरोय पाव अमर पिजरी लाइखिद्रबा इंडिया की हाने की प्राइम मिनिस्टर इंदिरा गांधी की चाम सुबना तरुक सुबा मपोक कुमोन क्वामी एक्टा दिवस पालन थरम पांगथोक्रे रैली कैंप लरीब आंगांगसिंगिदमक्ता 1 डे इवेंट पांगथोक्रे कोकोमी फार्मर्स विंग सिंदुना लौमिसिंगदा निंगथम मरु मरांगसिंग येंथोक्रे लोइनना सगांगदगी अथुब मतमदा सेंट्रल फोर्सिंग लौटोक पिक्रो हाइबगी वाकत मिफम सथक्रे ngasigiди image program sanok seba matang se loijere miyamu amuka hana khurumjai